IDP sing changhanba si yamna marik chumna Imphal East ki di shiduga tuga Kaksing ki di suga pau phawna kanda hoji moini paper report ki matungna changa kanda su yum khraga saba horaga su mathak ki jinga kuptaba haji atopa serau ki mandu omda leiba tuga khanga chanaba Nepali singi yumda leiba khopa mayam si am phajana details si pi dena swai sidani changba hari basi mi si Sanga do not Masim the Kulak, the labor, the P. Maseram the Bora, Maseram the Kulak Labjamti, Magi Chaba, Takpa, Ama Asento, Bakarito, Mams, low in the Changi with the Sanga, Amati me had another Kenava Tamitri. Bora Sanga like the Pushalaga Tambaya and the Tedna. Sigisi, Moida, Hazik, Taudang the Fonge, resettlement get about Pakali Haina, Utnaba, Lengana, IDP Sinda, Namtaki Tong, Chatara Brahaba, headlines Magi. Take lines to be the Gato. So I did that locally, but Hong of course, Jampai. The say Kuko Minute Rakanda, Makuna Honda, has in December having in a Nimitsitang, Budinga Mangayo, Mangai and the Ire, admitted the Ire of the second time to inside. In other, she books the Carito again, a Coco Mina Kana Taxilak Pasito Libra, Pau Honda than Hector, Koyi, Sas and Budun, the guy, the Namzelaga, Puraga Tamdaba, and Gassinasi, the Leo, Yorogum Sika having issues in. Kumna area, the live one the district administration local level khongthang adu hajuti president rule ni head of the state governor ni local level khongthang sida kari phum thami the senai tajit yam chum wa phum ne masi project khanar ku matam da koni yam nungai ta se ai mamang ge to channel sing da haija gi ne hojik se ai khoi ta sena government na tawda ba thabak PR mang tawda ba thabak president rule manung tawda ba the my concerned administrative section officers sing na traga in department tawda post sing se ai Manipur go na di maming na civil society organization kokomi UCM natraga amuko sumba sing na tawda na ngasi khoi ureba yamna kano tawbu se ai di ta seng na ga di asumba lai ba civil society organization mayam di watchdog of the society aruga ahoba araka mayam sing government proposition choire chi tore na haibagi adugumba puthokpagi madu ta seng na ga ithau dona volunteer service lai ba kangu sing gi yamna remarkable oiba aduga ningan na ba lai tan tori ba thabak thorom mayam jam sing thaninga oi masmain tawle nakala marom da tasingna khoi kokomi na UCM na amuko na XYZ many atopa civil society organization mayam amana aduga tawba sing di kasu kaide mateng pang ba chatpa mayam se aduga somda khoi tasingna haragadi ai haidi haijaning de aduga masak mathang maming panjadraga su khoi IDP sing si khoi bazar gi lokmai mathak ta hapga yonba pochai gum adagi khoi na khoi mafam sing si picnic spot natraga khoi tasingna haragadi khoi tourist spot tauna adagi natraga khoi ngak chaluraga sakta aga media da puthoga si pang si pataw man ba pot mayam ama tholai posiam lai activity then ngarang khoi tongan mafam sing da IDPs mayam ama Imphal gi jaga laibadagi khoi December tha manung da khoi gi sumaina government na mai magi leifam da with full protection sumaina thamani hai gi badagi mutung ina puri bani haina tongan MSRTC ki bus sing da sumain puraga even Waikhong da muk lepe Waikhong da yana badagi sumain change na muk taw ari ngale gari adi MSRTC thar da tangano hairen tong dang atheng na sumaina khoi sanabi bra khoi kari gino sumaina khoi isa sumaina gari da hanjan gari matang holaga tonghandoi badi khoi gi yum da hanjan jaba jaga da harakpa kholau mayam khoi tare ar mamang da ji khoi tajin thambi gi pota khoi gi Siroi festival gi matang da khoi MSRTC thaba yaroi haran taw pot adu tagri khoi manung da khoi gi administration si singge matam ge ma adagi moi gi jaga talai ba demand tor yo posi masi genuine oidaba constitution yadaba illegal oiba process amani separate administration habisi yade khoi separate sumaina tanbe yade habisi constitution gi PS amata yawde adu masi potsi manung da tasena khangna una sai cookie gi maikhum upaganda khoi na torpu khudimak na khoi yagadabani haiba potsi da na khoi na tawde khoi khangine yarine noi tawdobu dum khara dum tawchulu khoi ju yana tawbune haiba manba potama ngasi chathrak pasi am laibak thibne lawi adun tasena hargadi khoi IDP sing se khoi tasena mayamgi nainafam sanafam natragana makoi ju puthoga karem nafam oihan biganu tasengna tawgada thabak thorom sing se ningthi san thabak tawiu even masigi clear cut example se khwaidigi haramba oina khoi IDP sing mayum da halan base khwaidigi sauna irang thokiba jaga phabak chau ikhai aruga Torbung Swaida, khoi Bishempur gi DC amadi ADC makhoi kan honara kanda pusalngre kaimta hainarakte aru popular government ama install to pame hana prajamiyam na president leibase kaimta khong bulaite wakatpam leite miyang gi wakatpam oirga di popular government leibase chungani hai matam da mapa chana
ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯅ BJPꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯗꯦꯜꯂꯤꯗ ꯗꯤꯁꯦꯝꯕꯔ 14ꯗ ꯀꯧꯔꯒ 14ꯒꯤ ꯏꯚꯤꯅꯤꯡ ꯅꯪꯅꯕ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠ ꯃꯇꯨꯡꯗꯨꯗꯒꯤ ꯇꯁꯦꯡꯅ ꯑꯃꯨꯛ ꯕꯣꯝ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯃꯐꯝꯒꯤ ꯀꯥꯞꯊꯔꯛꯄ ꯗꯦꯟ ꯑꯩꯈꯣꯏꯅ paramilitary forces singi manungda pirakpa statement singda madu yu ngaro kapakpo orongari hana pigiba pot social media re koi thengawi madu yam laibak thibni yu ngaro kap kera ama tawgera aikoi license kan nataba natraga lana praja miyam da nomoi berel maton onjalai ba kangu mayam terrorist compromise tawi mathau ta de kon haraga lakpa india gi law da aikoi gi tongan ba terrorist ki laiba ek mayam da phaba pun ba yaba mayam laibu matakta terrorist adi mafamda aikoi dum encounter tawba yaba kamna ba yaba adugo lotion gi yaba pot ngasi lotion na thami pot laibak thibni na har lakpa pot che manipur gi onadi makhoi chi free hand thara kanda makoina toning ba tohonba aikoina swaida praja miyamna waraga leibadongna lehenba potse yam laibak thibni lawi adana singba pot miyam se ngasi aikoi praja singna lauriba khongiba mayam singse ngasi de koina saying amada voice of the people is voice of god ni ishorgi adugumba kolauni haiba potse ngasi de aikoi tasengna harga di karimta aikoi tasengna tabidraba then constitution na provide tawi haiba article 19 clause 1 sub clause a the right to freedom of speech and expression kai de legre aikoi express toriba se tasengna harga di asomda higai wa mayam ama yala iba tasengna lumfu dona toriba pot mayam singsida support to legiba man basina ngasi di IDPs mayam singse kam thengna waba matamda IDPs singi marakta su aikoina hojiksu adum ubu phangboda tasengna haragadi makogi senthok sathok leiraktabanina makoina tasengna aranba pambai mayam ama madugi pota ngaidi luna yadam mayam ama makutta tasengna yamna violence oiba pota ngasi ihau mayam ama responsibility to karana pugani who will responsible for it haibache achobo question ama lakani mioi ba habisna sawo taragadi madur lona yai ade khang oi tasengna haragadi even utuk batuk kulai aduga even paraga mayam am yakhai thungai ba torpa yai madugi poto ngarangi poto da ikoi tasengna manipur gi leriba ikoi gi peace loving community habitar mitai community na ngasi tasengna haragadi adumaina yakhai thungai bok tawdana khangaga ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯗꯨꯗ ꯂꯩꯕ ꯆꯠꯄ ꯐꯪꯉꯒ ꯂꯩꯕ ꯐꯪꯕ ꯇꯥꯔꯒꯗꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯄꯣꯠꯇ ꯒꯣꯔꯃꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯕ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯚꯤꯂꯦꯖ ꯆꯤꯞ ꯀꯨꯀꯤ ꯑꯃꯈꯛꯅ ꯍꯥꯏꯈꯤꯕ ꯔꯤꯁꯦꯇꯜꯃꯦꯟ ꯑꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯁꯣꯂꯨꯁꯟ ꯃꯗꯨꯒꯤ ꯄꯣꯠ ꯑꯣꯏꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯈꯠꯅꯔꯤꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯔꯤꯕ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯇꯁꯦꯡꯅ IDP ꯁꯤꯡꯅ ꯃꯥꯏ ꯃꯌꯨꯝꯗ ꯆꯪꯕꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯗꯣ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ Manipurgi hojik tasengna lengak leitragasu sasansi rule toriba president rule gi makhada on behalf of the president of India governors rule toriba magi makha leiba tongan ba administrative section department singi head sing mayam amana masigi pension DC sing atoriba pot mayam sing se adung ba ka shunataba ar pidat padat pa ikoi singi kaino amakhak mathong mangkhangda amakhak na pigi statement duna hena lumna chakhiba potsi la agadi yam ikai ningai ni simba pot mayam je thuaningde aduna ikoi as per constitution of India as per rule law laidiba mayam sigi matungina ikoi tasengna haragadi division of powers given by the constitution of India executive ki legislature ki judiciary ki piriba mayam sigi matungina masigi pot mayam je padana saukhaiba aduga madugi law gi matungina charak pi hawda taragadi ikoi India si democracy sat palewak ni aduga tasengna mikhal mire mihut madugi matungina khallaga mihut singina aikoi bu sasan toba democracy pada lebak miyang ba elected representative leriba singi masagi mathokdang sing kaw malaba mayam ama singse mathokdang khangdragadi tasengna praja aikoina lakadaba singda ikoi hujik se election tawni tawai tamangamde hoi mayam amana madu government formation gi even haning former CM na bolta nan delhi thadom daida natraga halakpada government ama formation tarom daigi natraga tawnabagi pot ama haina hairga sunga sidi mami sengna uwa phangdo pot amada lakpase mase koi praja singi oiba pota isana takitagi isa lenga ko leiba mayam singdugi makogi power ju function tobungam daba aikogi voice tabi na laitaba then constitution na piriba safeguard provision mayam singchu koi ngasi wo phangdana 1949 da merge togdi lakpa adu karigi damakta koi phangdrim no haibse aikoi se ngasi di mayam no toina haiba akangai sing haina ba waikhu culture satpa waikhu culture leiba amana ama singdhana ba amana tawba ama thajadaba ai aning apamana ma ining tamna ikhou pongna ngasi lauraganda conflict to osu nungai thoga leiba manba pot amada chathagi bisna ngasi koi warusin propongam dam yab jamna sum wa phomoi lakadori aduna koi kumna khandaraga aduga koi tasengna haragadi ngasi di sumba IDPs mayam singse makoi si with honor aduga with life with dignity
ꯃꯗꯨꯒꯤ ꯍꯤꯡꯕ ꯉꯝꯅꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯉꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯕꯦꯛꯕꯣꯟ ꯄꯨꯔꯥ ꯇꯦꯛꯑꯕ ꯑꯗꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯐꯦꯂꯔ ꯑꯣꯏꯔꯦ ꯍꯥꯏꯅꯕꯨ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯃꯅꯨꯡꯗ ꯇꯁꯦꯡꯅ आर्टिकल 355 अरुगा कंजंक्शनल पेयर ऑफ 356% रूल की ममांग लाइबने हाइबुदुदा मपोंग मांग होंदने हेलमदा मनुंगा अरु खुदकता एकोगी हानगी फॉर्मर सीएम रिजाइन तोंतोगी बुदिगी 356 इंपोज तोरगा लाइबसे मसमाना सुम लेरकान ngasi डेवलपमेंट सिंग अमता लाइतवी पोता लाइबा तारगदी एकोई तसेंगना यामना मनिंग हंबो खुनाय अमा ओरकनी अरु तसेंगना एकोई ngasi एकोगी सोसाइटीज दा तसेंगना एकोई मिराम मिरकता तिल्लकांदा तसेंगना मालेंगी चखोट लमजेन लक्ता नत्र इसा इसा गबा चखोट थोरांग लमदा लोइनमक नमथुनब चिदेकनब तौइबा कांगलु फुरुप अमना यालाइबा लांगसिदा एकोई लोइनमक थुरगनी अदना एकोई वाखल खंदरकांदा एकोई तसेंगना हारगदी एकोई ngasiदगी एकोई इसा इसा गबा एकोई रेस्पोंसिबिलिटी सिंगसि करिनो एकोई द फिक्स तौरगा थंगदबसिना करिनो तौब दरकार लेबसि करिनो तौमिनगदबसिना करिनो हाइबा पोटसि खंदमिनरकांदा इसा इसा गे ओपिनियन नत्रगा हेड स्पीच नत्रगा तोंगान तोंगानबा अमना तौदा अमा थाजद्र लंगथनबगी पोट तौबसे थादोकमिनरकांदा political blunders mayam na yalakpagi ngasi phangiba tasengna political blunders hai tare tholiba mayam si political blunder ore hari posin tholiba pot mayam singse ngakthokna ba makeup tongna ba sagana ba hona ba ekoi khoi thodang sing longmina ba khandanmina ba matam yaure nadraga dikoi IDP mayam wa ba haibse ekoi gi imung manungda ekoi swai da ngasi nungaine leire nara ekoi shokte na khanjaraga nungaine leithokpa maliba pot mayam singjuna mai imung sorokpa matam dari yam thengkragani matam leiraroi haiba potse खंदमिना हौसी मधु खंगमिनसी अरुग मसी मिकअप थोकमिनसी ना ताजिर एच माइ थमजकी एम तो हम थंबे